Prabu Amazing Bible Prophecy Ministry Taram Okshari Aikoina Huji Hingiba Matam Masi Aroiba Matamni Aduna Saitana Taibang Mipu Mangani Yagitama Kanna Honaba Maki Matam Tela Kangba Matamni Aduna Haidiva Saitan Aikoina Saitan Bu Tingna Yagi Amatta ngairaba Upaya de Karino Masi Parthanani Aduna ngasi aina Saitan Bu Mayang Niyagidama Saitan Bu Tingna Yagidama Kuwaidiki Marueba Posak Partana Haziki Maramda Tentang Nangangjage Ahanbada Ishora Partana Tausi Sagadalebe Paisho Hoji Equina Saitanbu Mai Unabang Gatava Matanga khutlai di Partana Hibasniki Hibasigi Maramda Angjagadori Tawai Shamana Nebu Tarib Kuding the Board Nebu Prabuji Suyum the Kurumjari Amen. Ephesians 6 Kitu Asunahai Boy English ka Manipuri ga anum screen da utsage ado animak si anum na ko yengbiu maramdi akoina songlaba asi itungi makta natte habidi taibu miyebi akoina Christian over akoina songlaba lanse taibu miyebi ga natte habini adubu akoina songlaba asi angama thosing matik lebesing amso amamba asi ki time pangi angama thosing gi makta sargi go formsing da Laiba Pataba Tawashing Mountain. Masida Koni English study high places having a high place. I was arguing Mapnabinate. Adu time pound a coina Karigumba, Tiny wine, the Singi, Asupu Umang Wamung, Quina Manipu, the Hagan, Quina Lai Harapum, made the racing jazz minor. Hebrew Matamda is ranking Matamda, the minor Leram pumping. High Sikana control to which Saitana canton to it. Aduna Equina Lam Sona de Vase, Tabung Mu Baganate, Saitanga Son of Bene, Saitana control to were missing, Adugo Moroina, Saitan Sumaki, Sagadusing, a Siga Son Labni, have say Equina, Cogum Saver. Aduna Saitana Psicanano, quite a canba. A show game Matanga labor, Jesus Christ again, Tanga labor. Sing Mudu show game Matanga labor, Tabum, Quiddy, Hena Sinaba, Adugumba, a quiggy young labani. Hide the young Basica, Quid Lance, Son Labani, as hide the lance, a quina, Idalina Lopum Tokte. Aduna hide the lance, Sigi the Moiconacadi, Tobogi have say Quayim Navia, Probu Sukus in the time, Panda Muba, Mo in a lie, Lapum but on the man, Saitan Boo, Mayon and Nagi the Momakari Torome. At the man of Morin the Tobose, Mark 1 get 35 the high. I want other mumbling in Matamda. Mahana a chick no mapum, the coin of Jing, Natraga part to Rangi Marata Salaga Matanta, Segna, Ishoda go, the Mituana, Pungaima, Natraga Pungamas, Matanta, Ishoda, Napatnata wave. Hide the Patnata of Matunga Maki, Pangal Pange, Pangal Pangaga Mahana, Saitan Boo, Ira Lina Mahana, Tobukudin, Saitan, everything from the island and Snowsa. Adugum na Prabuna, yung atada, hugalaga Patnata Buna, Christian Equishu, ayung atada, hugalaga, quick Pamunda Natraga, a chick bomb of Panda, quick Lamhang to Mang or say, Adu Kudon Chaval, I can adu Natragana Yunda, Masi Amada Equina, Yam Kana, Quina Patnata Watai. Madam the Am Patnata ring Yam Kale. I must say, Sham to the Tenacre, I nana howling at the Pakan or Matamda. Patlaya, Kanataro, I dance. I took Pungai down the Pungai Dumatan the Pangam Kale. Snowsa, I do say down a thing of this Pangam Kale, and then I could you Patnato Kanatai. I do go equal Patanato of the camp, Kana Patnato, would they have to question the Probula camp, Kana Patnato bribes. Guess Manita, Aroiba Pum Lava Matanda, Mahana Patnato of this day, Luke 20 to give 40 for die. Punan Wamanduna Mahana, Hena Tawayana Hijaki. Aduga Mahaki Humang to Asoba E. Matum Singum Halavaka Tarame. Snouts I quake Punsi the Mount Nariba, I quit that ten by Quina Pop to Naiba, a Sicarino, a Sigma Pop to Naiba Saitana Kubu, the Kudina Kudum Sanduna Labor, a city gateway, Manton Nagam is not a Proposition Christina, Maki Humando, E. When a tabunki Patnato Bukuna, to Kanakwe, Patnato Wungam Labra. Adugi talk the Equina Patnato way. Yo Bungam Lagadi, Equina Saitans, Iraina, when a mighty people on me. Adonai, Adumoki Talmo, Yodrasu, Equa, Pazana Chana, Ishwanda, Lomen couldn't get Quina, Bible Matekara Paraga, Quina Patlatova,
haibse ekoi yam nei prathna turuga koina paman phangadamni ekoina natraga ekoi yam sole hairse chomba taraga ekoina numit chupa ahing chupa natraga prathna turuga ayona pangal thongri pawu koni ishora hanjana jana haijabe madugi undo koina kannunga magade ekoi mai pakko ngani ekoi amu yangse aduga Hebrew 12 ki 4 do hai sida ko sida hai nakoina paaki markta songnabada I taba phawbudi nakoi marunadri hai ekoina paaki markta ekoida leiriba ekoida saitana ekoibu papu ngai da makoina meko khudingi pungda khudingi sabada thakpada setpada wakhal khanbada tauriba khu pap thon ngai da kan honari bse masi pap se ekoina tapung ngai da mo ekoina I taba phawbu ko ekoina thengnadri prabhu ne I taba phaw thengne damaina ekoina patana kanna haija bhai bse ekoi achibu saitana ngaman bya de pam na ngaman bya de na kanna haija bse ekoi tawdri ekoi masi tawgadawne masi tawra khanda ekoi na saitan muirai laina ekoi na ngamgani snausa aduga ekoi kristana mo oibo punsida ekoi na kanago misni kari chagani kari thakana na yam lakta noble adugu pakhonsa phapon hai Philippians 4:6 hai kari amatta langtang na ganun adubu maram khuding da haijaba nonjaba amasung thagat chabaga lunana na khoigi nijaba du ishora khangalu hai krisana khoigi ithawdi mina ikhoida phure mina ikhoida chaire ikhoigi mingcha thiningai gi tawre ikhoigi awatpana ngase kari sagani kari thakna habi awatpa mayam leirane aduguma lakpa matamda ikhoina tawgada bi thause ikoi kari shu ikhoina langtang ngai lite samjamna ikhoigi awatpado ishora thagatpaga luinana ikoi haijagada bani aduga haijaraba matamda ikhoina masi ikoi pungda santi phangakani ikoi pungda ngaiba akoigi polum makhaije ishora pisalaga polum do mahana thangda bigini phangda bigini aduga ikona prathna tawba je kya mati shakti kan ge habse masi ikoni yengba yai sida James 5 ki section da ko ai masi tongan to ma version King James version andagi ni manipura dharmachan bami ki haijabadi pangan kali amsung thabuk tawba ngami hai King James version the effectual effectual and fervent prayer of a righteous man availeth much have never adu yamna lon nungai lon the NIV da sunai the prayer of a righteous man is powerful and effective hai dharma chamba mi amagi prathna se yamna sakti cheli aduga masi yamna ithilpi bungame kanada ishoda aduga saitan gi nakta masi yamna sakti chele aduga saitan da chu yamna ithilpi bungame ishona ju yamna tabiba prathna je sineba aduga New Living Translation da the earnest prayer of a righteous person has great power and wonderful results hai masida dharma chamba amana pungsanna haijabase masi amna sakti cheli amasung angakpa pol phangani hai aduna masina hairibse karino prathna ji ki sakti yamne yamne kanagi dharma chamba koide dharma chamba punsinga damni aduga ekone ishor haijaba matamda saitana kwari ki bise isnausa nang aina nami khudingi church ta chapa nami khudingi ayukta worship tawga nungdinda worship tawga ekone church ta hapta khudingi hapta amung ekone church ta chapa ekone offering mem piba tai mem piba church ki donation ki thabo am tawba masi da ko saitana kai sukide saitana kwari ki bise karino akanda aikoina prathna tawga ishora haijaba matamje papi amana ishor gi mafhum salaga prabhu Jisu Christ go da nonjaraga haijaba se masi saitana kwari ki maramdi mahakpu saitan mo thingbang ngongadam se kanano ishor ne ipa ishor prabhu Jisu Christ gi sakina thingbang ngone aikoina prabhu Jisu Christ amasung ipa ishor gi sakti je kama kari gi mapana phongbang ngoni aikoina mongonda nijaraba adu matamda mahana pipire phongbang ngone aduna saitana kwari ki base aikoina prathna tawse mahak yam ki aduna aikoi prathna tawse aikoi aduna ne mana aikoi Christian loibe khoi je prathna tawbuda ngai gi damak tan ngai de mo kanno honai ba nang aisu karam kanda atamba pharakani
प्रार्थना तौबदा अखोइना अतन फावे से कइनो शैतान नंग एगी पुंसिदा संगी हाबसे अखोइना कावगुम सेबा अदुगा मु अखोइना धर्म चेंबा दुगा अखोइना पुचेन सेंगना हाइजाबु प्रार्थना खुदुम से ईश्वरना हाइजे ईश्वरना ताबी सावा 15:29 दे जाय सिदा हाइको जिहोबा दी फतबसिंदगी थामना ले अदुबु महान धर्म सेंबसिंगी हाइजाबा ताबी अखोइना ईश्वर क्वारी तानिंग प्रार्थना जे करानो धर्म सेंबा मिसिंगना हाइजाबा प्रार्थना जे मसि ताबी आइलुसिलागे अदो सिदेदा कोना कनागुम्बा नुपी राइटर अमना सुनै रमे सेलेक्टेड मेसेज बुक हाइबसी पेज आईटी आइटर सुनै रमे सिदा को prayer is the life of the soul है अखोगी अहिंग पुंसी अखोगी soul नदी अखोई ताइबुम अखोई मुइबा अमगी पुंसी है जे प्रार्थना है बिसना मुइबा अमगी पुंसी ने अखोई हिंगबा है जे प्रार्थना संगे प्रार्थना यावदना अखोई हिंगबा मोय है बिसना सिदा को the prayer of faith is the weapon by which we may successfully resist every assault of the enemy Saitana ikoida landara pukudingmakse mai pangna thasabagi प्रार्थना asina marukna bungamaliba khulai tane akoina asini haidu akoina saitan akoida lanthengnanaba pukudingmakse marukna bungamlinga akoina sinagadaba khulai dikarino thasabagi प्रार्थना asine aduna akoina प्रार्थना to base amna maruai अदुगो gospel worker हाइबा असिगी लाइरी असिगी पेज 254 है prayer is the bread of the soul है एकोय अहिंग बमी ताइबो मुइबा एकोयगी प्रार्थना हाइबसिना ताइबो मुइबा एकोयगी सोने हाबे नुंसा सोर एकोनो होली बिजे सोर होंद्रगदे एकोय हिंगबंगम देबा सोर होंबगी मफान एकोय हिंगी असमाय तुंतुना एकोयना प्रार्थना हाइबसिना एकोयगी दमक सोने नुंसा सोने अदुदी प्रार्थना से क्यागे मति it is the secret of spiritual power ekoi thawai ishori lambi ta lamchat sajata wang sangangda krista ga manab lamchat hingi hai taragadi masigi arodba masigi amatta ngaibu upai di ekoi prathna ne snausa ekoi hoki bupun sida ekoi prathna thawda tarum dabi ai aduga tande mande tarum be adu ngasi hariba numme sidagi ekoi achik ba mafam da chalaga gamen khuding ishwar puning changna aina maithi bataraga su aina mai paktre phaw ishwara प्रार्थना तौना चेना हाइजरगा सैतान एखोदा लंदारैबा सैतान एखोबु नो किलमिदा चिंगनिया होनारिबा ईश्वरगी वाहिदिगे एखोबु लाम सनिया होनारिबा खुदमसे एखोय माउनरसी है हाइना इना मैम हाइजनरी अनोबा सब्सक्राइबर दि लाइक शेयर कमेंट तौबिउ स्नाउसा कनाउ मिसना YouTube ta kariguma mubanggi video mayang masinma amadama mayang mamkhoy subscriber di asukke mati game adugo khoi shoyu hi ta base masina khoi ahingba principle kadamne aduna yaragadi share to view adu anogo gadi subscribe to view haina ina mayam da appeal tawjari prathna tawse epai show prathna base ke agi mati maru oi masina shaitan mayang ba ngami habase shaitan bu dana tinggal lam habse khangan bi ba silam thagachari tabiri bu khuding da na mapana bu review Prabhu Jisu gi kuram dari